ꯑꯩꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯆꯝꯕ ꯆꯥꯕꯁꯨ ꯐꯩꯌꯦꯅ ꯁꯧꯒ꯭ꯔꯤꯁꯤ ꯂꯩꯔꯦ ꯁꯧꯒ꯭ꯔꯤꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯩꯅꯣ ꯅꯝꯔꯥꯒ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯎꯆꯤꯅꯥ ꯀꯥꯡꯍꯧ ꯑꯗꯨꯒ ꯁꯤꯅ ꯄꯥꯛꯅꯝꯁꯤ ꯐꯖꯔꯦ ꯑꯁ ꯀꯦꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯎꯅꯕ ꯇꯧꯔꯁꯤꯀꯣ ꯁꯧꯒ꯭ꯔꯤꯁꯦ ꯍꯥꯟꯅꯗ ꯕꯥ ꯄꯥꯎꯁꯤ ꯂꯩꯇ꯭ꯔꯦꯍꯦ ꯍꯧꯖꯤꯛꯇꯤ ꯁꯧꯒ꯭ꯔꯤ ꯃꯇꯝꯅꯤꯅꯀꯣ ꯁꯧꯒ꯭ꯔꯤꯁꯤꯅ ꯃꯍꯥꯎꯔꯦ ꯕꯥ ꯄꯥꯛꯅꯝꯁꯦ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯐꯖꯔꯝꯅꯤ ꯎꯆꯤꯅꯥ ꯀꯥꯡꯍꯧ ꯏꯔꯣꯟꯕꯁꯤ ꯐꯖꯅ ꯍꯥꯎꯔꯦꯍꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯂꯩꯇ꯭ꯔꯦꯍꯦ ꯈꯨꯍꯥꯎꯁꯦ ꯕꯥ ꯄꯥꯛꯅꯝꯁꯤꯅ ꯍꯥꯎꯋꯦ ꯇꯣꯉꯥꯟ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯈꯪꯗꯦ ꯑꯁ ꯍꯥꯎꯔꯦ ꯍꯧꯖꯤꯛ
Hello ma'am, ngasi din tang sa lo sundar game. Matamgi video dong tina. Sio ma'am do like, subscribe, comment, tok sabir mo. Bye bye.